ꯑꯩꯗꯤ ꯌꯥꯝ ꯆꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩ ꯑꯩꯁꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒ ꯇꯧꯗꯅ ꯍꯨꯃꯥꯡꯒꯁꯦ ꯑꯔꯣꯏꯕꯤ ꯊꯥꯗꯅꯅꯦ ꯂꯧꯊꯣꯛꯏꯁꯦ ꯑꯗꯒꯤ ꯊꯥꯎ ꯊꯨꯝꯒ ꯂꯣꯏ ꯀꯛꯊꯠꯂꯕꯅꯦ ꯑꯩꯁꯦ ꯍꯦꯜꯗꯤ ꯉꯥꯛꯇꯅꯦ ꯆꯥꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯣꯏꯕ ꯁꯨꯡꯍꯟ ꯍꯟꯊꯧ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯏꯅꯕ ꯅꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯇꯥꯔꯝꯕꯅꯦꯕ ꯏꯚꯦꯟ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯛꯑꯝꯕ ꯌꯥꯏꯕ ꯑꯗꯣ ꯇꯁꯦꯡꯅ ꯅꯪꯅ ꯌꯥꯝ ꯆꯥꯗꯦ ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯩ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯦꯕ ꯑꯁꯦꯡꯕ ꯊꯥ ꯍꯦꯛ ꯊꯥꯖꯗꯦꯕ ꯅꯨꯄꯤꯒ ꯑꯣꯏꯔꯒꯗꯤ ꯈꯔꯕꯨ ꯊꯥꯖꯕ ꯌꯥꯏꯀꯣ ꯃꯣꯏꯒꯤ ꯀꯦꯁ ꯈꯤꯇꯪ ꯔꯦꯌꯔꯗꯤ ꯑꯣꯏꯕ ꯀꯦꯁ ꯈꯔ ꯂꯩꯀꯣ ꯑꯗꯨ ꯃꯉꯥꯏꯔꯦꯕ ꯑꯗꯣ ꯅꯨꯄꯥꯒ ꯑꯣꯏꯔꯕꯀꯣ ꯅꯪꯅ ꯌꯥꯝ ꯆꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯅꯪꯅ ꯌꯥꯝ ꯆꯥꯗꯦꯗꯣ ꯀꯌꯥꯝ ꯌꯥꯝ ꯆꯥꯔꯤꯅꯣ ꯆꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯔꯁꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡ ꯈꯨꯃꯨꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩꯁꯦ ꯀꯦꯖꯤ 10 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯩ ꯃꯁꯜ ꯕꯤꯜ ꯇꯧꯔꯦ ꯑꯦꯞꯁ ꯐꯥꯎ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯕꯀꯣ ꯍꯧꯈꯤꯕ ꯊꯥ 2-3ꯁꯤꯗꯀꯣ ꯑꯩ ꯀ꯭ꯂꯥꯏꯟ 50 ꯍꯦꯟꯅ ꯑꯩꯒ ꯋꯔꯛ ꯇꯧꯃꯤꯟꯅꯈ꯭ꯔꯦ ꯃꯣꯏꯒꯤ ꯔꯤꯖꯜ ꯎꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯋꯦꯠ ꯂꯣꯁꯀꯤ ꯐꯥꯎꯟꯗꯦꯁꯟ ꯄꯤꯔꯒ ꯃꯣꯏꯁꯦ ꯆꯪꯍꯟꯈ꯭ꯔꯦꯕ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯁꯦ ꯆꯪꯕ ꯍꯧꯍꯟꯈ꯭ꯔꯦꯕꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯀꯣ ꯃꯌꯥꯝꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩ ꯍꯥꯏꯕꯒꯨꯝꯕ ꯑꯗꯩꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝꯕꯁꯦ ꯁꯤꯒꯤꯁꯤꯗ ꯑꯁꯣꯏꯕꯈꯩꯗꯣ ꯑꯩꯅ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯤꯕ ꯅꯪꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯉꯝꯃꯝꯗ꯭ꯔꯤꯗꯣꯀꯣ ꯁꯤꯒꯤ ꯑꯁꯣꯏꯕꯈꯩꯁꯦ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯒꯗꯤ ꯉꯝꯃꯛꯀꯅꯦꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯑꯗꯣ ꯐꯔꯦꯁꯦ ꯍꯧꯖꯤꯜꯂꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯣꯏꯕꯁꯦꯀꯣ ꯅꯪ ꯀꯦꯂꯣꯔꯤꯁꯦ ꯇ꯭ꯔꯦꯛ ꯇꯧꯗꯦꯕ ꯅꯪ ꯍꯥꯏꯔꯦꯀꯣ ꯑꯩꯗꯤ ꯌꯥꯝ ꯆꯥꯖꯗꯦꯅ ꯑꯗꯣ ꯅꯪꯅ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯁꯦ ꯅꯣꯡꯃꯗ ꯀꯌꯥꯝꯅꯣꯕ ꯆꯥꯔꯤꯁꯦ ꯆꯥꯕꯗꯤ ꯅꯪꯒꯤ ꯌꯥꯝ ꯆꯥꯖꯗꯕ ꯆꯥꯡꯁꯦ ꯀꯣꯔꯐꯨ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯈꯥꯕꯩ ꯑꯃꯔ ꯀꯩꯅꯣꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯇ꯭ꯔꯦꯛ ꯇꯧꯗꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤꯅꯦ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯃꯇꯝꯗꯅꯦ ꯐꯖꯅ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯕꯀꯣ ꯅꯪꯁꯦ ꯄꯩꯁꯥ ꯅꯨꯡꯇꯤꯖꯥꯒꯤ ꯄꯩꯁꯥꯁꯦ ꯅꯪꯁꯦ ꯇꯥꯟꯗꯤ ꯇꯥꯟꯖꯔꯦ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯨꯒ ꯅꯪꯁꯦ ꯄꯩꯁꯥꯁꯦ ꯅꯪꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦꯕ ꯑꯁ ꯑꯩ ꯄꯩꯁꯥ ꯇꯥꯜꯂꯁꯨ ꯑꯩ ꯄꯩꯁꯥ ꯁꯨꯡꯄꯥꯏ ꯄꯥꯏꯌꯨ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯅ ꯍꯥꯏꯔꯁꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕꯁꯦ ꯀꯩꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯈꯪꯉꯝꯒꯅꯦꯕ ꯅꯪꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯅ ꯀꯌꯥꯅꯣ ꯅꯪ ꯈꯪꯖꯗ꯭ꯔꯕ ꯑꯗꯨꯑꯣꯏꯗꯤ ꯌꯥꯔꯣꯏꯕ ꯄ꯭ꯂꯁ ꯅꯪꯅ ꯂꯣꯏꯁꯤꯜꯂꯤꯕ ꯄꯩꯁꯥꯁꯤꯅ ꯀꯌꯥꯝꯅꯣ ꯅꯪ ꯈꯪꯖꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯕ ꯅꯪꯒꯤ ꯍꯤꯁꯥꯞ ꯑꯃ ꯂꯩꯖꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯃꯦꯟꯃꯥꯟ ꯇꯥꯔꯣꯏꯕ ꯀꯌꯥꯝ ꯆꯠꯂꯤꯅꯣ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯤꯅꯣ ꯑꯝꯇ ꯈꯪꯗ꯭ꯔꯦꯀꯣ ꯁꯤꯒꯤꯁꯦ ꯋꯦꯠ ꯂꯣꯁꯀꯤꯗꯗꯤ ꯀꯩꯒꯤꯅꯣꯕ ꯈꯟꯗ꯭ꯔꯤꯁꯦ ꯅꯪ ꯅꯣꯡꯃꯗ ꯀꯦꯂꯣꯔꯤꯁ ꯕꯔꯟ ꯇꯧꯔꯤꯅꯣ ꯀꯌꯥꯅꯣ ꯅꯪ ꯈꯪꯖꯔꯕꯕ ꯅꯪ ꯑꯗꯨ ꯅꯣꯡꯃꯗ ꯆꯪꯉꯒ ꯄꯥꯊꯣꯛꯎꯔꯕꯕ ꯀꯦꯂꯣꯔꯤ ꯀꯥꯜꯀꯨꯂꯦꯇꯔ ꯇꯧꯔꯒ ꯄꯥꯊꯣꯛꯎꯔꯕ ꯑꯗꯨꯁꯨ ꯄꯥꯔꯝꯃꯣꯏꯀꯣ ꯑꯗꯒꯤꯗꯤ ꯅꯪꯅ ꯅꯣꯡꯃꯗ ꯌꯥꯝ ꯆꯥꯗꯦꯅ ꯍꯥꯏꯗꯣ ꯀꯌꯥꯝ ꯆꯥꯔꯤꯅꯣꯗꯤ ꯅꯪ ꯄꯥꯊꯣꯛꯑꯕꯕ ꯉꯁꯥꯏꯒꯤ ꯅꯪ ꯄꯩꯁꯥ ꯆꯠꯐꯝꯗꯣ ꯑꯗꯨꯁꯨ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯦꯠ ꯂꯣꯁꯀꯤꯗꯁꯨ ꯅꯪꯅ ꯀꯌꯥꯝ ꯆꯥꯔꯤꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯊꯤꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯜꯂꯤꯗꯨꯅ ꯁꯨꯃꯥꯏꯅ ꯈꯟꯕꯤꯔꯣ ꯅꯪꯅ ꯅꯣꯡꯃꯗ ꯕꯔꯟ ꯇꯧꯔꯤꯕ ꯀꯦꯂꯣꯔꯤꯁꯤꯅꯦꯅ ꯈꯜꯂꯣꯕ ꯑꯗꯨꯒ ꯄꯩꯁꯥ ꯀꯌꯥꯝ ꯆꯠꯍꯜꯂꯤ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯀꯦꯂꯣꯔꯤꯁꯤꯅꯦꯅ ꯈꯪꯕꯤꯔꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯈꯩꯁꯦ ꯐꯖꯅ ꯀꯥꯎꯟ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯄꯩꯁꯥꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯦꯅꯦ ꯑꯩꯒꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤꯁꯦ ꯌꯥꯝ ꯇꯥꯜꯂꯝꯗ꯭ꯔꯦꯅꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯉꯛꯑꯅꯦꯕ ꯅꯪ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯪꯁꯦ ꯕꯔꯟ ꯌꯥꯝ ꯇꯧꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯪ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯒꯤ ꯑꯗꯒꯤꯗꯤ ꯑꯩꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯥꯟꯖꯔꯒꯁꯨ ꯈꯣꯔꯁꯥ ꯑꯃꯨꯛ ꯃꯌꯥꯝ ꯆꯠꯂꯒ ꯂꯩꯔꯝꯃꯦꯕ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯪꯅ ꯕꯔꯟ ꯐꯖꯅ ꯀꯦꯂꯣꯔꯤꯁꯦ ꯕꯔꯟ ꯇꯧꯕ ꯍꯥꯏꯔꯁꯨ ꯅꯪ ꯆꯥꯕꯗꯅ ꯍꯦꯟꯖꯜꯂꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯣꯜꯞ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯦꯂꯣꯔꯤꯁ ꯀꯥꯎꯟ ꯇꯧꯕꯤꯌꯣꯕ ꯀꯦꯂꯣꯔꯤꯁ ꯀꯥꯎꯟ ꯇꯧꯕꯁꯦ ꯌꯥꯝ ꯊꯤꯅ ꯁꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯦ ꯐꯨꯗ ꯁ꯭ꯀꯦꯜ ꯑꯃ ꯂꯩꯕꯤꯔꯣ ꯐꯨꯗ ꯁ꯭ꯀꯦꯜꯁꯦ ꯌꯥꯝ ꯊꯤꯅ ꯍꯣꯡꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯐꯂꯥꯏꯟꯗꯅ ꯈꯔꯗꯤ ꯇꯥꯡꯕꯅꯦ 250 ꯈꯛꯇꯅꯦ ꯇꯥꯡꯕꯅꯦ ꯍꯥꯏꯁꯤꯁꯨ ꯑꯣꯟꯂꯥꯏꯟꯗꯅ 150 ꯐꯥꯎ ꯄꯤꯕꯅꯦ ꯐꯨꯗ ꯁ꯭ꯀꯦꯜ ꯑꯃ ꯂꯩꯁꯟꯕꯤꯔꯣꯕꯀꯣ ꯑꯗꯨꯒ ꯅꯪꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯈꯩꯁꯦ ꯈꯔ ꯑꯗꯨꯝꯅꯦ ꯑꯣꯜꯂꯒ ꯆꯥꯕꯤꯌꯣꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪ ꯈꯪꯉꯛꯀꯅꯦꯕ ꯅꯪꯅ ꯉꯍꯥꯟꯈꯩ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯗꯅꯦꯀꯣ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯔꯤꯁꯦꯀꯣ ꯅꯥꯀꯟꯗ ꯌꯦꯔꯨꯝꯂ ꯀꯩꯅꯣ ꯑꯃ ꯁꯠ ꯂꯣꯏꯅ ꯍꯥꯞꯆꯜꯂꯝꯃꯅꯦꯕ ꯏꯁꯇꯥꯏꯜ ꯑꯃꯃꯝ ꯂꯣꯏꯅ ꯌꯧꯁꯜꯂꯝꯃꯦꯕ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯦꯂꯣꯔꯤꯁ ꯂꯣꯏꯅ ꯌꯥꯎꯏꯅꯦꯕ ꯈꯤꯇꯪ ꯃꯔꯨ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯀꯦꯂꯣꯔꯤꯁ ꯌꯥꯎꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯀꯦꯂꯣꯔꯤꯁ ꯀꯥꯎꯟ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯑꯦꯋꯦꯌꯔ ꯑꯣꯏꯔꯅꯦꯕ ꯅꯪ ꯂꯨꯄꯥ 10 ꯈꯛ ꯆꯠꯈꯤꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨ ꯄꯩꯁꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯀꯣ ꯅꯪ ꯂꯨꯄꯥ 50 ꯈꯛ ꯆꯠꯂꯦꯅ ꯂꯨꯄꯥ 50 ꯈꯛ ꯆꯠꯄꯁꯨ ꯄꯩꯁꯥ ꯅꯠꯇꯦꯅ ꯈꯟꯕ ꯌꯥꯒꯗ꯭ꯔꯕ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯦꯂꯣꯔꯤꯁꯇꯁꯨ ꯆꯞ ꯃꯥꯟꯅꯩꯕ ꯅꯪꯅ ꯀꯩꯅꯣꯒꯤ ꯀꯥꯡꯍꯧ ꯃꯆꯦꯠ ꯑꯃꯈꯛ ꯆꯥꯁꯟꯕꯗꯨꯁꯨ ꯀꯦꯂꯣꯔꯤꯁꯅꯦꯕ ꯅꯁꯥ ꯅꯇꯣꯝꯗ ꯑꯦꯋꯦꯌꯔ ꯑꯣꯏꯁꯜꯂꯛꯑꯅꯦꯕꯀꯣ ꯉꯁꯥꯏ ꯄꯩꯁꯥꯁꯦ ꯁꯤꯗꯤ ꯐꯖꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯀꯦꯂꯣꯔꯤꯁꯇꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯍꯧꯒꯠꯂꯛꯑꯅꯤ ꯑꯗꯨꯒ ꯋꯦꯠ ꯂꯣꯁꯁꯦ ꯐꯖꯅ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤ ꯀꯦꯂꯣꯔꯤꯁꯇꯣ ꯀꯥꯎꯟ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯁꯣꯏꯕꯗꯅꯅꯦ ꯌꯥꯝ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯅ ꯗꯥꯏꯠꯁꯦ ꯇꯧꯅꯩꯌꯦꯕ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯁꯤꯒꯤ ꯇ꯭ꯔꯥꯏꯄꯣꯠꯁꯤꯒꯤ ꯃꯄꯨꯁꯦ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯦꯠꯁꯦ ꯀꯦꯖꯤ 35 ꯑꯣꯏꯅ ꯆꯤꯡꯉꯨꯔꯦꯕꯀꯣ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯅꯪꯒꯤ ꯚꯥꯏ ꯅꯪꯒꯤ ꯋꯦꯠ ꯈꯨꯆꯤꯡꯗꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯍꯪꯒꯠꯂꯛꯀꯅꯤ ꯅꯪꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯣꯏꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯋꯥꯡꯉꯤ ꯃꯇꯝꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯁꯦ ꯇꯧꯔꯅꯦꯕꯀꯣ ꯍꯦꯛꯇ ꯀꯩꯅꯣꯒ ꯀꯩ ꯍꯥꯏꯅꯤ ꯆꯥꯛ ꯃꯇꯨꯝ ꯑꯃꯈꯛꯀ ꯇꯥꯕꯤ ꯆꯥꯛ ꯆꯗꯨꯝ ꯑꯃꯈꯛꯀ ꯆꯥꯕꯤ ꯅꯥꯀꯟꯗꯒ ꯊꯕꯤꯌꯣ ꯀꯩꯌꯣ ꯌꯥꯝ ꯃꯥꯟꯍꯟꯕꯤ ꯇꯟ ꯃꯆꯦꯠ ꯑꯃꯈꯛꯀ ꯆꯥꯕꯤꯗꯣ ꯁꯤꯒꯤ ꯗꯥꯏꯇꯤꯡ ꯈꯨꯇꯧꯁꯦ ꯅꯪ ꯐꯖꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯉꯝꯃꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯋꯦꯠꯁꯦ ꯍꯦꯛ ꯇꯥꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯖꯔ ꯌꯥꯎꯅ ꯍꯪꯒꯠꯂꯛꯀꯅꯦꯕ ꯅꯪꯅ ꯋꯦꯠ ꯂꯣꯁ ꯇꯧꯕꯗꯣ ꯑꯃꯨꯛꯁꯨ ꯔꯤꯒꯦꯟ ꯇꯧꯔꯛꯀꯅꯦꯕ ꯑꯩ ꯃꯥꯟꯅꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯥ ꯍꯥꯟꯅ ꯇꯥꯈꯤꯕ ꯋꯦꯠꯇꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯑꯥꯔꯒꯨꯃꯦꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯋꯦꯠ ꯂꯣꯁ ꯑꯩ ꯈꯥꯡꯕ ꯀꯟꯗꯣꯏꯅꯤ ꯚꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯦꯛꯇ ꯀꯩꯅꯣ ꯋꯦꯠꯁꯦ ꯀꯦꯖꯤ 10 ꯇꯥꯔꯛꯄꯁꯦ ꯁꯤ ꯍꯦꯛ ꯇꯥꯈꯤꯁꯤꯅ ꯍꯦꯛ ꯇꯥꯕꯒ ꯑꯩ ꯍꯥꯟꯅꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗꯨꯗ ꯀꯩꯅꯣ ꯇꯧꯔ ꯍꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯈꯥꯡꯉꯤꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ
ꯁꯤꯒꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩ ꯅꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯕꯀꯣ ꯅꯪꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯅꯪ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤꯀꯣ ꯃꯉꯣꯟꯁꯤꯗꯀꯣ ꯅꯪꯅ ꯇꯛꯄꯁꯦ ꯍꯦꯛꯇ ꯌꯥꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯉꯣꯟꯗ ꯍꯦꯛꯇ ꯅꯪꯁꯦꯀꯣ ꯅꯨꯡꯇꯤꯖꯥꯒꯤ ꯀꯣꯜ ꯇꯧꯁꯟꯕꯣ ꯃꯉꯣꯟꯗ ꯃꯦꯁꯦꯖꯄꯨ ꯊꯥꯖꯟꯕꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕꯣ ꯃꯥꯁꯦ ꯐꯖꯅ ꯀꯟꯅ ꯍꯣꯠꯅꯖꯔꯦꯕ ꯅꯪꯅ ꯃꯥꯁꯦ ꯇꯛꯄ ꯌꯥꯕ ꯇꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯅꯪꯁꯦ ꯌꯥꯔꯛꯑꯦꯕ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯌꯥꯔꯛꯑꯦꯕꯀꯣ ꯍꯦꯛ ꯌꯥꯔꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯅꯪꯅ ꯑꯁ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯦꯍꯦ ꯃꯥꯅ ꯌꯥꯔꯛꯑꯕꯅꯤꯅ ꯍꯦꯛ ꯌꯥꯔꯛꯄꯒ ꯅꯪ ꯅꯣꯡꯉꯥꯜꯂꯒ ꯅꯪꯉꯣꯟꯗ ꯀꯣꯜ ꯀꯩꯀꯥ ꯑꯝ ꯇꯧꯈꯤꯗ꯭ꯔꯦꯕ ꯅꯪꯅ ꯍꯥꯟꯅ ꯇꯧꯔꯝꯕꯈꯩꯗꯣ ꯂꯣꯏꯅꯃꯛ ꯇꯧꯈꯤꯗ꯭ꯔꯦꯕ ꯀꯩꯝꯇ ꯃꯉꯣꯟꯗ ꯃꯦꯁꯦꯖꯀ ꯑꯝꯇ ꯊꯥꯕꯤꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯗꯨꯅ ꯅꯪ ꯀꯣꯏꯅꯔ ꯂꯩ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯔꯔꯣꯏꯕ ꯆꯞ ꯃꯥꯟꯅꯩꯕ ꯁꯤ ꯋꯦꯠ ꯂꯣꯁꯀꯤꯗꯁꯨ ꯅꯪꯅ ꯉꯥꯏꯍꯥꯛꯇꯩ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯣꯀꯣ ꯅꯪꯒꯤ ꯒꯣꯜꯗꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯪꯉꯦ ꯍꯥꯏꯗꯨꯅꯁꯨ ꯅꯪꯅ ꯉꯥꯏꯍꯥꯛꯇꯩ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯅꯣꯏꯔꯤꯉꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯒꯗꯤ ꯅꯪ ꯑꯗꯨꯝ ꯅꯣꯏꯈꯠꯂꯛꯀꯅꯦꯕ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯑꯃꯨꯛ ꯇꯣꯛꯅꯔꯁꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯦꯕ ꯑꯗꯨꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯋꯦꯠ ꯂꯣꯁꯀꯤꯗꯅ ꯅꯪꯅ ꯁꯁꯇꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯐꯣꯂꯣ ꯇꯧꯕ ꯌꯥꯕ ꯗꯥꯏꯠ ꯑꯣꯏꯒꯗꯕꯅꯦꯕ ꯑꯩ 2024ꯗꯒꯤ ꯐꯣꯂꯣ ꯇꯧꯔꯛꯄ ꯃꯤꯜ ꯄ꯭ꯂꯥꯟꯗꯣ ꯑꯩ ꯑꯁꯨꯝ ꯇꯧꯔꯤꯕ ꯍꯣꯏ ꯌꯦꯔꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯎꯏ ꯑꯣꯠꯁ ꯂꯧꯊꯣꯛꯄ ꯌꯥꯎꯏ ꯁ꯭ꯋꯤꯠ ꯄꯣꯇꯦꯇꯣ ꯍꯥꯞꯄꯛꯄ ꯌꯥꯎꯏ ꯈꯔ ꯆꯦꯟꯖ ꯇꯧꯕꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯍꯥꯟꯅ ꯆꯥꯔꯛꯄ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯅꯦꯕꯗꯣ ꯆꯥꯛ ꯑꯗꯩꯗꯤ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯑꯗꯨ ꯑꯗꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤ ꯉꯥꯛꯇꯅꯦꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯅꯠꯇꯕꯤꯗ ꯅꯪꯅ ꯗꯥꯏꯠꯁꯦ ꯌꯥꯝ ꯊꯤꯅ ꯑꯦꯒ꯭ꯔꯦꯁꯤቭ ꯑꯣꯏꯔꯒ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯗꯒꯤ ꯌꯥꯝ ꯀꯛꯊꯔ ꯆꯥꯔꯛꯄꯁꯦ ꯁꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯐꯣꯂꯣ ꯇꯧꯕ ꯁꯨꯡꯉꯝꯃꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯋꯦꯠ ꯂꯣꯁ ꯇꯧꯕꯅꯦ ꯉꯝꯃꯣꯏꯕ ꯅꯪ ꯑꯗꯨꯒ ꯑꯁꯣꯏꯕ ꯑꯃꯁꯨ ꯂꯩꯔꯦꯕꯀꯣ ꯑꯍꯨꯝꯁꯨꯕꯁꯤꯗ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗꯅꯦꯕ ꯁꯤꯁꯨ ꯁꯤꯅ ꯑꯃꯨꯛꯅꯦꯀꯣ ꯍꯦꯜꯗꯤ ꯑꯣꯏꯕ ꯐꯨꯗꯁꯦ ꯆꯥꯔꯕꯅꯤ ꯀꯥꯏꯅꯒ ꯍꯥꯎꯇꯕꯤꯗ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯗꯥꯏꯇꯤꯡ ꯇꯧꯔꯕꯅꯤ ꯏꯁꯥꯗ ꯋꯥꯍꯜꯂꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯃꯥꯏꯟꯁꯦꯠ ꯗꯦꯕꯤꯠ ꯒꯣꯒꯤꯟꯁꯀꯤ ꯇꯥꯏꯞꯇꯒ ꯈꯟꯅꯤꯡꯉꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯁ ꯗꯥꯏꯇꯤꯡ ꯇꯧꯔꯗꯤ ꯀꯩꯅꯣ ꯍꯥꯎꯇꯕꯤꯗ ꯆꯥꯒꯗꯕꯅꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯨꯛꯆꯜꯂꯒ ꯂꯣꯏꯔꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯟꯒ꯭ꯔꯗꯕ ꯄꯣꯠꯁꯤꯕꯨ ꯀꯥꯏꯅ ꯈꯟꯕꯁꯤꯀꯣ ꯈꯪꯗꯦ ꯑꯩ ꯏꯁꯥꯁꯦ ꯊꯤꯕꯣꯡ ꯂꯥꯎꯕꯩꯔ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯗꯤ ꯑꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯎꯇꯕ ꯄꯣꯠꯇꯤꯅꯦ ꯐꯅ ꯐꯩ ꯍꯥꯏꯔꯒꯁꯨꯅꯦ ꯑꯩ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯔꯣꯏ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯆꯥꯔꯛꯇꯦꯀꯣ ꯑꯩꯁꯦ ꯍꯟꯗꯛ ꯗꯤꯡꯒꯤ ꯅꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨꯗ ꯑꯩꯁꯦ ꯇꯥꯕꯗꯒꯗꯤ ꯅꯣꯛꯅꯤꯡꯕꯅꯤ ꯆꯝꯐꯨꯠꯐꯥꯎ ꯆꯥꯕꯁꯦ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯑꯦꯕ ꯑꯩꯁꯦꯀꯣ ꯆꯤꯜꯍꯥꯎ ꯆꯝꯐꯨꯠꯁꯦ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯆꯥꯕ ꯐꯅꯤꯅ ꯅꯝꯗꯅ ꯄꯤꯖꯗꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯆꯥꯗꯦꯕ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯐꯔꯤꯅꯤꯀꯣ ꯗꯦꯡꯒꯤ ꯅꯥꯕꯗ ꯆꯝꯐꯨꯠ ꯆꯥꯎ ꯃꯤꯅ ꯍꯥꯏꯅꯔꯤꯅꯤꯀꯣ ꯇꯥꯔꯗꯤ ꯅꯣꯏ ꯐꯨꯅꯤꯡꯕꯕꯨ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯥꯈꯤꯗꯦꯕ ꯃꯔꯝꯗꯤ ꯑꯩ ꯄꯥꯝꯗꯕꯒꯤ ꯑꯩꯅ ꯄꯥꯝꯗꯕ ꯄꯣꯠꯇꯤ ꯁꯨꯡꯆꯥ ꯆꯥꯔꯣꯏꯕ ꯑꯩ ꯍꯣꯏ ꯂꯥꯏꯅꯥꯒ ꯌꯥꯝ ꯊꯤꯅ ꯄꯛꯑꯒ ꯁꯤꯗꯣꯔꯦꯒ ꯍꯥꯏꯔꯒꯗꯤ ꯆꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣꯁꯦ ꯕ꯭ꯔꯣꯀꯣꯂꯤꯁꯦ ꯊꯥꯏꯅ 2021ꯗ ꯑꯩꯅ ꯆꯥꯏꯑꯕ ꯌꯦꯟꯁꯤꯒꯀꯣ ꯐꯔꯗꯕꯅꯦ ꯀꯥꯏꯅꯒ ꯑꯁꯥꯏꯗ ꯆꯥꯔꯤ ꯑꯩ ꯁꯤꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯁꯥꯏꯗ ꯆꯥꯏꯑꯕꯀꯣ ꯑꯩꯅ ꯍꯦꯛꯇ ꯁꯨꯞꯁꯦ ꯇꯧꯔꯨꯔꯒ ꯌꯦꯟꯒ ꯁꯨꯞ ꯇꯧꯕꯁꯤꯗ ꯍꯧꯃꯟꯗꯕꯗꯒꯤꯗꯤꯅꯦ ꯑꯩ ꯑꯣꯒꯦ ꯇꯧꯔꯒ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯆꯥꯈꯤꯗ꯭ꯔꯦꯕ ꯑꯩ ꯑꯗꯨꯅꯅꯦ ꯅꯪꯅ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗꯅꯦ ꯍꯥꯎꯅꯕ ꯑꯣꯏꯅ ꯁꯤꯜꯂꯣꯕꯀꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯁꯤꯒꯁꯨ ꯑꯩꯅ ꯄꯤꯔꯤꯁꯦꯀꯣ ꯑꯣ ꯆꯥꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯍꯥꯎꯅ ꯆꯥꯒꯅꯤ ꯀꯃꯥꯏꯅ ꯂꯥꯏꯅ ꯀꯃꯥꯏꯅ ꯊꯨꯅ ꯀꯃꯥꯏꯅ ꯏꯆꯝ ꯆꯝꯕꯤ ꯁꯤꯝꯄꯜꯗ ꯃꯤꯜ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯔꯤꯅꯦꯕ ꯑꯗꯩ ꯌꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯦꯌꯔ ꯐ꯭ꯔꯥꯏꯌꯔꯗ ꯇꯧꯕ ꯑꯗꯒꯤꯗꯤ ꯑꯣꯚꯟꯗ ꯇꯧꯕ ꯑꯗꯒꯤꯗꯤ ꯁꯨꯞ ꯇꯧꯕ ꯍꯥꯎꯅꯗꯤ ꯆꯥꯎꯕ ꯍꯥꯎꯅ ꯆꯥꯗ꯭ꯔꯒꯗꯤꯅꯦ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯁꯤꯃꯗꯤ ꯑꯩ ꯏꯁꯥꯗ ꯈꯤꯇꯪ ꯕꯥꯏꯁ ꯂꯩꯔꯗꯤ ꯉꯥꯡꯉꯦꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯌꯥꯝ ꯑꯍꯥꯎꯕ ꯄꯥꯝꯕꯒꯤ ꯑꯗꯣ ꯑꯍꯥꯎꯕ ꯄꯥꯝꯕ ꯍꯥꯏꯁꯦ ꯑꯩ ꯕꯥꯏꯁ ꯂꯩꯕꯗꯤ ꯅꯠꯇꯦꯗ ꯑꯩ ꯀ꯭ꯂꯥꯏꯟꯈꯩꯁꯨ ꯑꯍꯥꯎꯕ ꯂꯣꯏ ꯄꯥꯝꯃꯤꯗ ꯃꯣꯏꯁꯨ ꯑꯩꯁꯦ ꯍꯥꯎꯇ꯭ꯔꯒꯗꯤ ꯕ꯭ꯔꯣ ꯁꯤ ꯍꯥꯎꯇꯦ ꯀꯩ ꯍꯥꯞꯆꯤꯟꯕ ꯌꯥꯅꯤ ꯑꯗꯨ ꯑꯗꯥꯅ ꯑꯗꯨꯝ ꯃꯔꯣꯜ ꯂꯣꯜꯂꯛꯑꯦꯕ ꯑꯗꯨꯅ ꯍꯥꯎꯅꯕꯅꯦ ꯑꯣꯏꯅ ꯆꯥꯎꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯪ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯅꯦꯕ ꯂꯤꯁꯥꯡ ꯁꯤꯠꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯕꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯦ ꯑꯦꯅꯤ ꯊꯕꯛ ꯑꯃꯗ ꯅꯪꯅ ꯉꯁꯤ ꯂꯥꯏꯔꯤꯛ ꯄꯨꯡ ꯃꯉꯥ ꯄꯥꯔꯒꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯂꯣꯏꯁꯤꯟꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯡꯇꯤꯖꯥꯒꯤ ꯃꯤꯅꯤꯠ 10 ꯄꯥꯔꯒ ꯅꯪ ꯆꯍꯤ ꯑꯃ ꯂꯥꯏꯔꯤꯛ ꯄꯥꯈꯠꯂꯛꯄꯅ ꯐꯩꯌꯦꯕ ꯁꯤ ꯆꯞ ꯃꯥꯟꯅꯩꯕ ꯗꯥꯏꯇꯤꯡꯒꯤ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯅ ꯅꯪ ꯂꯤꯁꯥꯡ ꯁꯤꯠꯅ ꯐꯣꯂꯣ ꯇꯧꯕ ꯌꯥꯅꯕꯀꯣ ꯍꯦꯜꯗꯤ ꯑꯣꯏꯔꯒꯁꯨꯅꯦꯀꯣ ꯍꯥꯎꯅꯕ ꯁꯤꯜꯂꯒ ꯆꯥꯖꯧꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯑꯣꯏꯅꯀꯣ ꯃꯌꯥꯝꯅ ꯇꯧꯅꯕ ꯑꯁꯣꯏꯕꯁꯦ ꯀꯥꯔꯗꯤꯑꯣꯗ ꯌꯥꯝ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯌꯦꯕ ꯍꯨꯃꯥꯡ ꯂꯧꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯖꯤꯝ ꯆꯠꯂꯅꯤ ꯉꯔꯥꯡꯁꯨ ꯐꯣꯟ ꯑꯃ ꯇꯧꯔꯝꯃꯦ ꯖꯤꯝꯗꯤ ꯆꯠꯂꯦ ꯈꯣꯠꯂꯦ ꯑꯗꯣ ꯋꯦꯠ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯀꯣ ꯆꯨꯝꯃꯦꯕ ꯖꯤꯝ ꯆꯠꯂꯣ ꯌꯥꯝ ꯊꯤꯅ ꯐꯩ ꯄꯥꯝꯕꯣꯝ ꯆꯥꯎꯍꯜꯂꯣ ꯑꯗꯨ ꯑꯗꯥ ꯂꯣꯏꯅꯃꯛ ꯐꯖꯊꯣꯛꯍꯜꯂꯣꯕꯀꯣ ꯖꯤꯝ ꯆꯠꯄꯤꯌꯣ ꯑꯗꯣ ꯗꯥꯏꯠꯇ ꯍꯥꯟꯅ ꯃꯦꯟꯇꯦꯟ ꯐꯖꯅ ꯇꯧꯗ꯭ꯔꯒꯗꯤ ꯖꯤꯝꯅꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕꯁꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯖꯤꯝꯒꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯑꯣ ꯖꯤꯝꯕꯨ ꯑꯣꯏꯔꯣ ꯁꯤꯗꯤ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯅꯦꯅ ꯈꯜꯂꯣꯕ ꯃꯣꯏꯗꯒꯤ ꯃꯥꯔꯛ ꯂꯥꯛꯇꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯃꯆꯥꯅꯦꯕ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯃꯥꯔꯛ ꯐꯨꯜ ꯃꯥꯔꯛ ꯃꯥꯔꯛ ꯈꯔ ꯋꯥꯡꯕ ꯂꯣꯡ ꯀꯩꯅꯣ ꯐꯨꯜ ꯃꯥꯔꯛ ꯅꯠꯇ꯭ꯔꯦꯅꯦ ꯂꯣꯡ ꯃꯥꯔꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯃꯥꯔꯛ ꯈꯔ ꯑꯆꯧꯕꯤ ꯀꯥꯡꯕꯨꯁꯦ ꯂꯥꯏꯔꯤꯛꯇ ꯇꯝꯗꯕ ꯀꯨꯏꯔꯕꯅꯤꯅ ꯂꯣꯟꯁꯤꯕꯨ ꯈꯣꯏꯖꯜꯂꯛꯑꯦ ꯀꯩꯅꯣ ꯃꯥꯔꯛ ꯈꯔ ꯆꯥꯎꯕ ꯀꯣꯏꯁꯟꯈꯩꯗꯣ ꯑꯗꯨꯗ ꯍꯥꯟꯅ ꯐꯣꯀꯁ ꯄꯤꯌꯣꯕ ꯃꯥꯔꯛ ꯈꯔ ꯆꯥꯎꯕ ꯍꯥꯏꯁꯦ 80% ꯍꯦꯟꯅꯗꯤ ꯀꯩꯅꯣꯗꯒꯤ ꯂꯥꯛꯑꯗꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯁꯤꯗꯒꯤ ꯂꯥꯛꯑꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯥꯏꯠꯇ ꯍꯥꯟꯅ ꯐꯣꯀꯁ ꯐꯖꯅ ꯄꯤꯕꯤꯌꯣꯕꯀꯣ ꯀꯥꯔꯗꯤꯑꯣꯁꯤꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯒꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯏꯑꯕ ꯖꯤꯝꯁꯤ ꯁꯨꯡꯌꯥ ꯁꯥꯟꯅꯗ꯭ꯔꯒꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯏꯑꯕ ꯁꯤ ꯍꯥꯏꯅ ꯇꯧꯒꯨꯝꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯀꯥꯔꯗꯤꯑꯣ ꯇꯧꯕ ꯌꯥꯝ ꯀꯥꯟꯅꯩ ꯑꯩꯈꯣꯏ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯍꯦꯜꯊ ꯑꯩꯈꯣꯏꯒꯤ ꯂꯣꯡꯖꯤꯇꯤꯚꯤꯇꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯑꯦꯖꯤꯡ ꯑꯗꯨꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯀꯥꯔꯗꯤꯑꯣꯗ ꯍꯥꯟꯅ ꯐꯣꯀꯁ ꯄꯤꯕꯤꯒꯅꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯇ ꯍꯥꯟꯅ ꯐꯣꯀꯁ ꯄꯤꯕꯤꯌꯣꯕꯀꯣ ꯑꯩꯁꯨ ꯇꯧꯔꯝꯃꯦ ꯑꯩꯅꯒ ꯍꯧꯖꯤꯛ ꯅꯩꯕ ꯁꯥꯔꯤꯁꯦꯀꯣ ꯑꯩꯁꯦ ꯊꯥꯏꯅ 2020ꯁꯤꯗꯀꯣ ꯑꯩꯁꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯀꯣ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯂꯝꯄꯥꯛꯁꯤꯗ ꯐꯨꯠꯕꯣꯜ ꯏꯇꯣꯝꯇ ꯁꯥꯟꯅꯗꯣꯏꯅꯦ ꯂꯝꯄꯥꯛꯁꯤꯗ ꯐꯨꯠꯕꯣꯜꯁꯦ ꯑꯁꯦꯡ ꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯏꯇꯣꯝꯗꯅꯦ ꯀꯥꯎꯔꯒ ꯁꯥꯟꯅꯗꯣꯏꯅꯦ ꯋꯦꯠ ꯂꯣꯁ ꯇꯧꯔꯕꯅꯤꯅ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯃꯇꯝꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯗꯥꯏꯠꯇꯗꯤ ꯍꯥꯟꯅꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯉꯝꯈꯤꯗꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤꯅꯦꯀꯣ
cardio gym sidagidi hana diet tana hana focus pibiyo ba kwai fa ba ga ani mak focus pa pibiyo adu rega dina teri meri kahani fajara ni nangi result ha tare mga si oi ra ko no ngale nga si ya asi nung din da ju number kitang di isa je noi nungai bu nuai ta khang di ko kitang chak chu cha chal lu re ba di carbohydrate cha chal ga wa ngang bu ko bi kitang nuai te ko adu ya si yeng si ado mga su mo tam da na kano tau biyo ba nangi lifestyle ja mi gi lifestyle ja soi ra ga di ya lo weight loss to ngam mo ko ai gi si je example bi ge ba ko ai won ta dum example bi ge ba akoi ma na ba hum ai ne rahul ne martin akoi hum je ko gym je mu pun de to ha di akoi thawak yam chin na ba gi moi ba ni nga sai sanar ma ni nga si moi theng sanar ni thawak na ya na da ba gi adu da mara ama je moi ji nung din na dum sanar ma ga moi ba ni na ayuk tu dum sanai ba adu da na ai moi mara ta chat lo ba gym me sanar lo ko na akoi ka no ma cha ba gi plan to ra ni ek ne gym je lo ra ba ko kuma ne ko akoi na pun ba gi ma kha ji da ge adu akoi gari ji pham kai cha ji ge nga si sana cha ji ro ok cha ji ra chan cha ji ra adu gi wa kha khala de ba ko ji tan cha ji ra ka ra ga ko hai di environment je akoi gi environment ji ne ya chauna kanu to ba akoi gi influence to ngam me ba ko akoi gym sana lo ra ga tan cha ba ga ji sung yaw bi yaw ba na te ba akoi hum pu la ka de yaw ba si gi po ba adu mai to da ne ko nang na sana sa gi environment je si ju nang na akoi gi dieting to ro ma tam de help to na ba da ka ta ba akoi mung ha ji ne akoi mung je sa je yam min to ne cha ba mung na te ba ai na ga cha ni ga da ka ta ne ba akoi ji de cha ji kho ji adu ha ga da in cha du je sumai to ma tam da ngon da dieting to de chong ma te pa nge ba na ta bi da ina ha ji ne akoi mung je ye na dum to ne thong jin ba how ba ha di thau thum ha ta ne ya si gu ma je dum to ne to san bo ra ga di ai na dieting fa na to re ha ga ju ai ga ai ta seng ngam moi ba ai discipline je cha ba gi matang je han ju ha ba ni ko ai diet ki matang de advice pi ra ga ju ai ju discipline yam lei ba mi oi de ba cha ba matang je cha ba yam pam je ba sana ba gi oi ai discipline aroi bi tha da na lei ba ado kano gi diet ki matang je da lei te ba aduna ai akhoi chi oi na cha sal ko matam da ai compulsory moi gi matung gi la ga ai khara da ju cha gi ne ba sumai tau da nangi environment je si nangi weight loss to na ba nangi journey ji ga na kitang chana na ba mo du ni sin bi ba na tra ga de nang na weight loss to ko matam da yam ye khai thing ga ka ne ha ta aduna kwai phabdi imung manung da ju dum hai bi ro ai sumai tau ri noi ju healthy oi ba cha ji kho chi ai ju yem su ka to ta noi ga jamin energy oi na ha ai di ye air fryer de ne yin ju air fryer de to mo da ko ji ga ju khara bi ga jamin na ba ko bi na ba sumai na imung da ju healthy oi ba da ko sumai no to bi bo ko adu ni sing ma ko ji ke so ma ga do ina ha do a mo na calorie strict to da ba adu ai shu ya ro nang na sa cha ba calories ka je pa sa fa jana manage to ba hai na ba hisab pa bi do adu mai to bi ga da ba ko calories fa jana track to bi ro adu di weight loss to mating pa ni that am hin thina aggressive oi ba that follow to bi ga no aduga healthy oi re ha du na ju akhoi cha ri si ja ka je how tra ga di ya ro adu na how lo mari shu ma tam na cardio da am hen focus to bi ga no akhoi gi diet che si da hana priority pi bi ba adu ma su da akhoi gi lifestyle je akhoi gi weight loss ka jana ga da ba mong do de tham bi ba adu re ga de nang weight loss ya fa jana compulsory to ba ngam ga ni ba nang na sa gi fa ja ba calorie deficit am da le bi ro ko si ne wari yu bu si no sing adu ko si no sing gi marak ta gi ai ga personally wari sang ba le ra ga ju ai form hap cha ge description ga pin comment ga da ko adu mention bi ro ai ga 1 hour consult to ro ga nang gi le problem ga da ai na lo mak solve to bi ge adu any fitness related oiba topic ta nang angon da hangba ya ga ni adu jo ina doubt le ba clear to bi ga ni adu ga calorie deficit calories command count to ga ni adu ma ju lo mak tak pi rom ge adu ga ko do lo sala ko matam da ju ko nang na sa ge ba weight loss to na ba ai na meal plan am ju shema ga pi bi rom ge ko yam thi na kana ba service am ora ga ni yam thi na nungai ba program am ora ga ni ko adu na form do dum mention bi ro description ga pin comment ga da ni first come first serve ni ko adu na dum thu na di mention bi ro spot to book to bi ro si ne wari bu ya se lo se la se ngasi gi di ga na je mathang video dong theng nar se